ꯑꯌꯤꯡꯕ ꯁꯥꯟꯇꯤꯒ ꯂꯣꯏꯅꯅ ꯃꯤ ꯈꯔ ꯑꯃꯗꯤ ꯄꯣꯛꯂꯛꯈꯤ ꯑꯗꯨꯕꯨ ꯈꯔꯗꯤ ꯃꯩꯔꯤꯗꯨꯗ ꯄꯣꯛꯈꯤ ꯃꯦꯜꯀꯝ ꯑꯦꯛꯁ ꯃꯍꯥꯛ ꯃꯩꯔꯤꯗꯨꯅꯤ ꯆꯨꯝꯅꯒꯤ ꯃꯩꯔꯤ ꯑꯃ ꯅꯍꯥꯛ ꯁꯥꯟꯅꯕꯈꯛ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯩꯔꯤ ꯑꯃ ꯅꯍꯥꯛꯄꯨ ꯌꯦꯡꯉꯣ ꯍꯥꯏꯈꯤꯕ ꯃꯤꯇ꯭ꯔꯪ ꯀꯌꯥ ꯑꯃ ꯃꯩ ꯊꯥꯈꯤꯕ ꯑꯗꯨꯒ ꯅꯣꯔꯨꯞꯂꯣ ꯑꯩꯒꯤ ꯃꯈꯥꯗ ꯂꯩꯌꯨ ꯍꯥꯏꯕꯗꯤ ꯌꯥꯈꯤꯗꯕ ꯉꯁꯤꯗꯤ ꯃꯩꯔꯤ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤ ꯅꯨꯄꯥ ꯑꯃ ꯀꯥꯏꯊꯈꯤꯕ ꯁꯦꯝꯒꯠꯂꯛꯈꯤꯕ ꯃꯃꯤꯡ ꯑꯅꯧꯕ ꯄꯤꯈꯤꯕ ꯑꯗꯨꯒꯁꯨ ꯅꯍꯧꯅꯅ ꯑꯃꯨꯛ ꯄꯣꯛꯂꯛꯈꯤꯕ ꯅꯍꯥꯛꯅꯗꯤ ꯃꯦꯜꯀꯝ ꯑꯦꯛꯁ ꯈꯪꯉꯦ ꯍꯥꯏꯅ ꯈꯜꯂꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯌꯦꯡꯁꯤ ꯇꯦꯁ ꯇꯧꯁꯤ ꯂꯣꯏꯔꯛꯄꯗꯗꯤ ꯈꯪꯉꯛꯀꯅꯤ ꯀꯩꯗꯧꯕꯒꯤꯅꯣ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯀꯤꯈꯤꯕ ꯑꯗꯨꯒ ꯅꯪꯁꯨ ꯀꯩꯗꯧꯕꯒꯤ ꯀꯤꯕ ꯃꯊꯧ ꯇꯥꯏ ꯑꯣꯃꯥꯍꯥ ꯅꯦꯕ꯭ꯔꯥꯁꯀꯥ 1925 ꯃꯥꯜꯀꯝ ꯂꯤꯇꯜ ꯍꯥꯏꯅ ꯄꯣꯛꯈꯤ ꯃꯍꯥꯛꯅ ꯆꯍꯤ 6 ꯐꯥꯎꯕ ꯁꯨꯔꯛꯇ꯭ꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨ ꯀꯦꯅ ꯂꯥꯟꯗꯥꯈꯤ ꯇꯨꯝꯅꯕꯛ ꯃꯩ ꯊꯥꯈꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯥꯔꯜ ꯂꯤꯇꯜ ꯄ꯭ꯔꯤꯆꯔ ꯑꯃꯅꯤ ꯃꯍꯥꯛꯅ ꯊꯥꯖꯈꯤ ꯃꯗꯨꯗꯤ ꯕ꯭ꯂꯦꯛ ꯄꯤꯄꯜ ꯃꯁꯤ ꯂꯣꯀꯦꯜ ꯑꯐ꯭ꯔꯤꯀꯥꯗ ꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯃꯍꯥꯛ ꯐꯪꯈꯤ ꯊꯋꯥꯏ ꯌꯥꯎꯗꯅ ꯄꯨꯂꯤꯁꯅꯗꯤ ꯃꯗꯨ ꯑꯦꯛꯁꯤꯗꯦꯟꯅꯤ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯂꯣꯀꯦꯜꯁꯅꯗꯤ ꯆꯤꯔꯣꯜ ꯇꯧꯈꯤ ꯃꯔꯗꯔꯅꯤ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯏꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯂꯥꯏꯁ ꯇꯧꯈꯤ ꯆꯍꯤ 16 ꯕ꯭ꯔꯦꯛꯗꯥꯎꯟ ꯑꯃꯒꯤ ꯃꯇꯨꯡꯗ ꯉꯥꯎꯔꯦ ꯍꯥꯏꯅ ꯊꯝꯕꯤꯈꯤ ꯃꯦꯜꯀꯝ ꯂꯥꯞꯅꯈꯤ ꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯗꯒꯤ ꯍꯧꯔꯛꯈꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯐꯣꯁꯇꯔ ꯀꯦꯌꯔꯗ ꯀꯤꯈꯤ ꯏꯀꯥꯏꯈꯤ ꯑꯗꯨꯒ ꯁ꯭ꯀꯨꯜꯗ ꯍꯥꯏꯈꯤ ꯌꯨ ꯑꯥꯔ ꯁ꯭ꯃꯥꯔꯠ ꯃꯦꯜꯀꯝ ꯕꯠ ꯂꯦꯠꯁ ꯕꯤ ꯔꯤꯌꯦꯂꯤꯁꯇꯤꯛ ꯑ ꯂꯣꯌꯔ ꯐꯣꯔ ꯑ ꯑꯦꯟꯋꯥꯔꯗ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯃꯈꯣꯏꯒꯤ ꯁ꯭ꯀꯤꯟ ꯀꯂꯔꯗꯨꯗ ꯔꯦꯁꯤꯖꯝ ꯑꯣꯏꯅ ꯑꯗꯨꯒ ꯍꯟꯊꯅ ꯌꯦꯡꯕ ꯑꯗꯨꯒꯤ ꯄꯔꯁꯄꯦꯛꯇꯤꯞꯇꯨ ꯎꯠꯈꯤ ꯑꯗꯨꯅ ꯅꯪꯒꯤ ꯀꯣꯏꯁꯟ ꯑꯃ ꯀꯔꯝ ꯀꯥꯟꯗ ꯅꯍꯥꯛꯅ ꯏꯍꯥꯟ ꯍꯥꯟꯅ ꯈꯪꯈꯤ ꯁꯪꯁꯥꯔꯁꯤꯅ ꯃꯤꯌꯥꯝꯁꯤꯅ ꯅꯪꯒꯤ ꯑꯔꯣꯏꯕꯗꯨ ꯅꯪꯒꯤ ꯋꯥꯔꯤ ꯑꯗꯨ ꯏꯔꯝꯃꯕꯅꯦ ꯍꯥꯏꯕꯗꯨ ꯑꯟꯁꯔꯗꯨ ꯀꯣꯃꯦꯟꯠꯁꯇ ꯏꯕꯤꯔꯝꯃꯨ 1946 ꯔꯣꯕꯔꯤ ꯑꯃꯗ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛ ꯐꯥꯈꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯆꯍꯤ 10 ꯖꯦꯜꯗ ꯊꯝꯕꯤꯈꯤ ꯑꯗꯨꯕꯨ ꯀꯩꯁꯨꯝ ꯁꯪꯗꯨꯅ ꯃꯐꯝꯗ ꯈꯪꯍꯧꯗꯕ ꯃꯁꯥ ꯈꯪꯗꯅ ꯃꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯅ ꯃꯍꯥꯛꯇ ꯍꯪꯗꯣꯛꯈꯤ ꯃꯦꯜꯀꯝꯅ ꯗꯤꯛꯁꯅꯥꯔꯤ ꯁꯤꯟꯕ ꯍꯧꯈꯤ ꯋꯥꯍꯩ ꯑꯃꯗꯒꯤ ꯋꯥꯍꯩ ꯑꯃ ꯁꯦꯟꯇꯦꯟꯁ ꯑꯃꯗꯒꯤ ꯁꯦꯟꯇꯦꯟꯁ ꯑꯃ ꯄꯦꯖ ꯑꯃꯗꯒꯤ ꯄꯦꯖ ꯑꯃ ꯃꯍꯥꯛꯀꯤ ꯍꯦꯟꯔꯥꯏꯇꯤꯡ ꯆꯦꯟꯖ ꯇꯧꯈꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯆꯥꯎꯊꯣꯛꯈꯤ ꯍꯦꯟꯒꯠꯂꯛꯈꯤ ꯃꯍꯥꯛ ꯅꯣꯡꯃꯗ ꯄꯨꯡ 15ꯗꯒꯤ ꯍꯦꯟꯅ ꯂꯥꯏꯔꯤꯛ ꯄꯥꯈꯤ W.E.B. Du Bois, Nietzsche, ꯏꯁꯂꯥꯝ ꯁ꯭ꯂꯦꯚꯔꯤ ꯒꯥꯟꯙꯤ ꯂꯦꯞꯇꯅ ꯃꯥꯅ ꯄꯥꯈꯤ ꯃꯍꯥꯛꯅ ꯐꯪꯈꯤ ꯑꯩꯈꯣꯏ ꯀꯌꯥ ꯑꯃꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯅ ꯀꯤꯗꯨꯅ ꯆꯦꯟꯕ ꯄꯣꯠꯁꯛ ꯑꯗꯨ ꯑꯆꯤꯛꯄ ꯑꯃꯁꯨꯡ ꯑꯆꯤꯛꯄꯗꯨꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯐꯪꯈꯤ ꯄꯔꯄꯁ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯄꯨꯟꯁꯤꯒꯤ ꯌꯥꯇ꯭ꯔꯥ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯌꯥꯎꯈꯤ ꯅꯦꯁꯟ ꯑꯣꯐ ꯏꯁꯂꯥꯝ ꯃꯍꯥꯛꯀꯤ ꯂꯩꯔꯝꯕ ꯌꯨꯝꯅꯥꯛ ꯃꯍꯥꯛꯅ ꯔꯤꯖꯦꯛ ꯇꯧꯈꯤ ꯌꯥꯅꯤꯡꯈꯤꯗꯦ ꯃꯗꯨꯗꯒꯤ ꯂꯧꯈꯤ ꯑꯦꯛꯁ ꯁꯤꯝꯕꯣꯜ ꯑꯃ ꯃꯍꯥꯛꯀꯤ ꯍꯨꯔꯥꯟꯈꯤꯕ ꯑꯥꯏꯗꯦꯟꯇꯤꯇꯤ ꯁꯛꯇꯥꯛ ꯑꯗꯨꯒꯤ ꯑꯦꯛꯁ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯅꯍꯥꯛꯅ ꯈꯪ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯅꯉꯣꯟꯗꯒꯤ ꯃꯨꯟꯒꯦ ꯁꯤꯟꯒꯦ ꯃꯨꯊꯠꯀꯦꯅ ꯇꯧꯔꯤꯕ ꯄꯣꯠ ꯑꯗꯨ 1952 ꯃꯥꯜꯀꯝ ꯄ꯭ꯔꯤꯖꯟꯗꯒꯤ ꯊꯣꯛꯂꯛꯈꯤ ꯖꯦꯜꯗꯒꯤ ꯊꯥꯗꯣꯔꯛꯈꯤ ꯑꯗꯨꯕꯨ ꯀꯥꯏꯊꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯅꯠꯇꯦ ꯃꯍꯥꯛ ꯅꯍꯧꯅꯅ ꯄꯨꯟꯁꯤ ꯑꯃ ꯄꯣꯛꯂꯕꯒꯨꯝꯅ ꯃꯍꯥꯛꯅ ꯃꯟꯗꯤꯔ ꯀꯌꯥ ꯑꯃ ꯁꯦꯝꯒꯠꯈꯤ ꯑꯗꯨꯒꯁꯨ 3 ꯊꯣꯛꯅ NOI ꯍꯥꯏꯕꯗꯤ ꯅꯦꯁꯟ ꯑꯣꯐ ꯏꯁꯂꯥꯝ ꯑꯗꯨꯒꯤ ꯃꯦꯝꯕꯔꯁꯤꯞꯁꯨ ꯍꯦꯟꯒꯠꯍꯟꯈꯤ ꯑꯗꯨꯒ ꯂꯨꯆꯤꯡꯒꯤ ꯃꯥꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯌꯥꯎꯅ ꯀꯔꯤꯁꯃꯥ ꯌꯥꯎꯅ ꯄ꯭ꯔꯣꯐꯦꯠ ꯑꯃꯒꯤ ꯈꯣꯟꯖꯦꯜꯒ ꯂꯣꯏꯅꯅ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯦꯜꯀꯝ ꯑꯁꯤ ꯇꯞꯊꯅ ꯄꯥꯊꯅ ꯏꯪꯅ ꯂꯩꯕ ꯑꯥꯏꯀꯣꯟ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯎꯠꯄꯗꯨ ꯅꯠꯇꯦ ꯃꯍꯥꯛꯅ ꯋꯥꯏꯠ ꯄꯤꯄꯜ ꯀꯧꯈꯤ ꯗꯦꯚꯤꯜꯁ
ꯀꯧꯈꯤ ꯅꯤꯡꯊꯧ ꯑꯗꯨ ꯆꯝꯞ ꯑꯗꯨꯗꯒꯤ ꯍꯥꯏꯈꯤ ꯃꯥꯔꯆ ꯑꯣꯟ ꯋꯥꯁꯤꯡꯇꯟ ꯑꯗꯨ ꯐꯥꯔꯁꯅꯦ ꯍꯥꯏꯅ ꯆꯨꯝꯅ ꯈꯛ ꯍꯥꯏꯕ ꯅꯠꯇꯦ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯑꯒ ꯍꯥꯏꯈꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯇꯣꯉꯥꯟꯕ ꯎꯠꯇꯕ ꯁꯥꯏꯠ ꯑꯃꯃꯝ ꯂꯩ ꯃꯁꯤꯅ ꯃꯦꯜꯀꯝꯒꯤ ꯁꯥꯏꯠꯇꯨꯅꯤ ꯅꯤꯡꯊꯧꯅ ꯃꯪꯂꯤꯉꯩ ꯃꯦꯜꯀꯝꯅ ꯂꯥꯎꯈꯤ ꯃꯍꯥꯛꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯈꯤ ꯕ꯭ꯂꯦꯛ ꯃꯦꯟ 4,000ꯗꯒꯤ ꯍꯦꯟꯅ ꯁꯔꯥꯎꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃ ꯅꯨꯄꯥ ꯑꯃ ꯐꯨꯔꯝꯕꯒꯤꯗꯃꯛꯇ ꯔꯦꯁꯤꯖꯝꯒꯤ ꯃꯤꯡꯗꯣ ꯃꯗꯨꯗꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯁꯔꯦꯟꯗꯔ ꯇꯧꯔꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯈꯨꯠꯁꯥ ꯑꯃꯈꯛ ꯊꯥꯡꯒꯠꯈꯤ ꯂꯩꯔꯝꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯂꯣꯏꯅꯃꯛ ꯆꯥꯏꯊꯣꯛꯈꯤ NYPD ꯅ꯭ꯌꯨ ꯌꯣꯔꯛ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠ ꯃꯗꯨꯅ ꯍꯥꯏꯈꯤ No one man should have that much power. ꯅꯍꯥꯛꯀꯤ ꯃꯣꯠꯇ ꯀꯔꯝꯕ ꯃꯤꯁꯛꯅ ꯍꯦꯟꯅ ꯊꯥꯖꯩ ꯃꯪꯂꯥꯟꯗ ꯃꯪꯗꯨꯅ ꯂꯩꯔꯤꯕ ꯃꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯃꯩꯔꯤ ꯆꯨꯍꯜꯂꯤꯕ ꯑꯗꯨ ꯑꯗꯨꯕꯨ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯄꯔꯄꯁ ꯄꯤꯔꯝꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯅꯍꯥꯛꯄꯨ ꯃꯤꯅꯝꯕ ꯇꯥꯔꯗꯤ ꯃꯦꯜꯀꯝꯅ ꯈꯪꯉꯛꯈꯤ ꯏꯂꯥꯏꯖꯥ ꯃꯨꯍꯝꯃꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯌꯥ ꯑꯃꯒ ꯃꯗꯨꯁꯨ ꯇꯤꯅꯦꯖꯔꯁ ꯃꯗꯨꯒ ꯑꯔꯣꯟꯕ ꯃꯔꯤ ꯊꯝꯗꯨꯅ ꯑꯉꯥꯡ ꯀꯌꯥ ꯑꯃ ꯂꯩꯔꯝꯈꯤ ꯃꯁꯤ ꯅꯦꯁꯟ ꯑꯣꯐ ꯏꯁꯂꯥꯝ ꯃꯨꯍꯝꯃꯗ ꯃꯁꯥꯃꯛꯅ ꯍꯥꯏꯈꯤꯕ ꯑꯗꯨꯒ ꯃꯦꯜꯀꯝꯅ ꯄ꯭ꯔꯤꯆ ꯇꯧꯔꯤꯕ ꯀꯌꯥ ꯑꯗꯨ ꯚꯥꯏꯑꯣꯂꯦꯠ ꯇꯧꯕ ꯑꯣꯏꯅ ꯑꯣꯏꯔꯝꯈꯤ ꯋꯥꯈꯜ ꯆꯥꯏꯔꯕ ꯑꯃꯗꯤ ꯅꯠꯇꯕꯅꯤꯅ ꯃꯦꯜꯀꯝꯅ ꯅꯦꯁꯟ ꯑꯣꯐ ꯏꯁꯂꯥꯝ ꯊꯥꯗꯣꯛꯈꯤ ꯃꯍꯥꯛꯅ ꯉꯥꯡꯈꯤꯕ ꯃꯍꯥꯛꯅ ꯄ꯭ꯔꯤꯆ ꯇꯧꯈꯤꯕ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕ ꯀꯌꯥ ꯑꯗꯨ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯆꯠꯄꯗꯨꯗꯤ ꯃꯍꯥꯛ ꯂꯦꯞꯄꯣꯏ ꯍꯥꯏꯅ ꯑꯗꯨꯕꯨ ꯃꯈꯣꯏꯅꯗꯤ ꯐꯥꯏꯌꯔ ꯕꯣꯝ ꯇꯧꯈꯤ ꯃꯍꯥꯛꯀꯤ ꯌꯨꯝ ꯃꯍꯥꯛꯅ ꯈꯪꯈꯤ ꯑꯁꯤꯕꯅ ꯃꯍꯥꯛꯄꯨ ꯊꯤꯔꯔꯦ ꯃꯍꯥꯛꯅ ꯍꯥꯏꯈꯤ I felt like a man who has been asleep and someone suddenly woke me up ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯐꯥꯎꯈꯤ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯑꯃꯗꯧꯅ ꯑꯗꯨꯒ ꯃꯤ ꯑꯃꯅ ꯈꯪꯍꯧꯗꯅ ꯍꯧꯗꯣꯔꯛꯄꯒꯨꯝ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯆꯠꯈꯤ ꯃꯦꯀꯥ ꯑꯗꯨꯒ ꯃꯐꯝꯗꯨꯗ ꯁꯥꯔꯕ ꯗꯦꯖꯔꯠꯀꯤ ꯅꯨꯡꯁꯥꯒꯤ ꯃꯈꯥꯗ ꯃꯦꯜꯀꯝꯅ ꯊꯥꯖꯗꯕ ꯑꯃ ꯎꯈꯤ ꯋꯥꯏꯠ ꯃꯦꯟ ꯀꯌꯥ ꯑꯃ ꯃꯥꯒꯤ ꯅꯥꯀꯟꯗ ꯈꯨꯔꯨꯝꯗꯨꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯗꯨꯅ ꯃꯍꯥꯛꯄꯨ ꯏꯌꯥꯝꯕ ꯍꯥꯏꯅ ꯀꯧꯗꯨꯅ ꯃꯍꯥꯛꯅ ꯏꯈꯤ I have seen blonde-headed, blue-eyed men I could call my brothers. Malcom X, Minister of Fire, ꯃꯗꯨꯈꯛ ꯑꯣꯏꯈꯤꯗ꯭ꯔꯦ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯑꯦꯜ ꯍꯠꯖ ꯃꯥꯂꯤꯛ ꯑꯦꯜ ꯁꯕꯖ ꯎꯟꯁꯥꯒꯤ ꯃꯆꯨꯒꯤ ꯃꯥꯌꯣꯛꯇ ꯃꯍꯥꯛꯅ ꯊꯦꯡꯅꯔꯝꯕ ꯂꯥꯟ ꯑꯗꯨ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯏꯟꯖꯁꯇꯤꯁꯀꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯑꯣꯏꯔꯛꯂꯦ February 21st, 1965 ꯍꯥꯔꯂꯝꯒꯤ ꯁ꯭ꯇꯦꯖ ꯑꯃꯗ ꯃꯦꯜꯀꯝ ꯁ꯭ꯄꯤꯆ ꯑꯃ ꯄꯤꯔꯝꯃꯤ ꯃꯗꯨꯗ ꯃꯤꯑꯣꯏ ꯑꯍꯨꯝ ꯂꯦꯞꯈꯠꯈꯤ ꯅꯣꯡꯃꯩꯒꯤ ꯃꯈꯣꯟ 12 ꯇꯥꯈꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯃꯥꯡꯗ ꯃꯦꯜꯀꯝ ꯇꯨꯈꯤ ꯃꯍꯥꯛ ꯆꯍꯤ 39 ꯈꯛꯇꯅꯤ ꯃꯈꯣꯏꯅ ꯃꯩꯔꯤ ꯑꯗꯨ ꯃꯨꯊꯠꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯐꯔꯦ ꯍꯥꯏꯅꯁꯨ ꯂꯦꯞꯄꯣꯏꯁꯤ ꯃꯦꯜꯀꯝꯅꯗꯤ ꯇꯁꯦꯡꯅ ꯊꯥꯖꯈꯤ ꯔꯦꯁꯤꯌꯦꯜ ꯁꯨꯄ꯭ꯔꯤꯝꯁꯤꯗ ꯍꯥꯏꯕꯗꯤ ꯎꯟꯁꯥ ꯑꯃꯅ ꯎꯟꯁꯥ ꯑꯃꯗꯒꯤ ꯍꯦꯟꯅ ꯀꯜꯂꯦ ꯍꯦꯟꯅ ꯍꯦꯜꯂꯦ ꯎꯟꯁꯥ ꯑꯃꯅ ꯎꯟꯁꯥ ꯑꯃꯒꯤ ꯃꯈꯥꯗ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕꯗꯨꯁꯨ ꯃꯍꯥꯛꯅ ꯃꯤꯠ ꯀꯌꯥ ꯑꯃ ꯊꯥꯖꯕ ꯌꯥꯏ ꯊꯥꯖꯗꯕ ꯌꯥꯏ ꯁꯟꯗꯣꯛꯈꯤ ꯂꯦꯞꯇꯅ ꯏꯚꯤꯜ ꯐꯠꯇ꯭ꯔꯕ ꯋꯥꯏꯠ ꯁꯥꯏꯟꯇꯤꯁ ꯀꯩꯒꯤ ꯑꯦꯛꯁꯇ꯭ꯔꯤꯃꯤꯁꯀ ꯂꯣꯏꯅꯅ ꯂꯩꯈꯤ ꯅꯤꯡꯊꯧꯒꯤ ꯃꯥꯌꯣꯛꯇ ꯉꯥꯡꯈꯤ ꯅꯤꯡꯊꯧꯕꯨ ꯍꯟꯗꯅ ꯍꯥꯏꯈꯤ ꯑꯗꯨꯒ ꯚꯥꯏꯑꯣꯂꯦꯟꯁ ꯃꯗꯨ ꯃꯍꯥꯛꯅ ꯁꯟꯗꯣꯛꯈꯤ ꯑꯗꯨꯒꯁꯨ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯗ ꯁꯩꯔꯦꯡ ꯀꯌꯥ ꯑꯃꯁꯨ ꯄꯥꯈꯤ ꯀꯩꯁꯨꯝꯁꯪꯗ ꯃꯍꯥꯛꯅ ꯀꯨꯂꯥꯞ ꯀꯌꯥ ꯑꯃꯁꯨ ꯀꯂꯦꯛ ꯇꯧꯈꯤ ꯀꯧꯈꯤ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯋꯨꯃꯦꯟ ꯔꯥꯏꯠꯁꯀꯤꯗꯃꯛꯇ ꯏꯁꯂꯥꯝꯗ ꯃꯤꯌꯥꯝꯅ ꯀꯤꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯀꯥꯏꯊꯔꯕ ꯂꯧꯁꯤꯡ ꯂꯩꯔꯕ ꯑꯁꯣꯏꯕꯅ ꯊꯜꯂꯕ ꯑꯗꯨꯕꯨ ꯃꯔꯨꯑꯣꯏꯅ ꯑꯍꯣꯡꯕꯅ ꯊꯜꯂꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯃꯗꯨꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯆꯪꯂꯤꯕ ꯃꯍꯥꯛꯅ ꯑꯩꯈꯣꯏꯁꯨ ꯍꯣꯡꯕ ꯌꯥꯏ ꯍꯥꯏꯅ ꯈꯪꯍꯜꯂꯝꯕꯒꯤ ꯃꯁꯤꯅ ꯉꯁꯤꯒꯤ ꯑꯔꯣꯏꯕ ꯀ꯭ꯋꯦꯁꯟ ꯑꯣꯏꯅ ꯑꯗꯣꯝ ꯇꯁꯦꯡꯅ ꯃꯤꯑꯣꯏ ꯑꯃ ꯍꯣꯡꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ꯭ꯔꯥ Malcomꯅ ꯍꯥꯏꯔꯝꯈꯤ Despite my firm convictions, I always keep an open mind. That is essential to the intelligent search for truth.
ꯐꯅ ꯃꯐꯝꯗ ꯀꯟꯚꯤꯛꯁꯟ ꯂꯩꯔꯒꯁꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯃꯤꯌꯥꯝꯅ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛ ꯑꯣꯄꯟ ꯃꯥꯏꯟ ꯋꯥꯈꯜ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯈꯤ ꯃꯗꯨ ꯃꯔꯨ ꯑꯣꯏ ꯋꯥꯈꯜ ꯂꯩꯕ ꯑꯃꯒꯤ ꯑꯁꯦꯡꯕ ꯊꯤꯕ ꯃꯇꯝꯗ ꯃꯁꯤꯅꯤ episode 3 Darkar Tade Storieski ꯑꯩꯒꯤ Axn Sadokpam ꯑꯗꯨꯒ ꯇꯥꯕꯤꯕꯒꯤꯗꯃꯛꯇ thank you so much Malcom X's ꯋꯥꯔꯤꯁꯤꯗ change evolve ꯑꯍꯣꯡꯕ ꯃꯁꯤꯗꯤ ꯂꯦꯞꯇꯅ ꯂꯥꯛꯏ ꯃꯁꯤ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯇꯝꯈꯤꯕ ꯃꯍꯥꯛꯀꯤ ꯃꯥꯏꯟꯁꯤ ꯑꯣꯄꯟ ꯑꯣꯏꯅ ꯊꯝꯈꯤꯕ ꯃꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯀ꯭ꯌꯨꯔꯣꯁꯤꯇꯤ ꯑꯣꯏꯗꯅ ꯍꯥꯏꯗꯤ ꯈꯪꯅꯤꯡꯕꯒꯤ ꯏꯍꯨꯜꯗꯣ ꯌꯥꯎꯗꯅꯗꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯆꯦꯟꯖ ꯂꯥꯛꯇꯣꯏꯅꯣ ꯑꯍꯣꯡꯕ ꯂꯥꯛꯇꯣꯏꯅꯣ ꯑꯍꯣꯡꯕ ꯍꯥꯏꯔꯒ ꯑꯅꯧꯕ ꯑꯃ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟꯗ ꯃꯌꯣꯟ ꯆꯣꯡꯍꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯃꯌꯣꯟ ꯅꯨꯃꯤꯠ 12ꯒꯤ ꯔꯤꯆꯨꯋꯦꯜꯅꯤ ꯃꯁꯤꯒꯤ ꯔꯤꯆꯨꯋꯦꯜꯁꯤꯗ ꯑꯗꯣꯝꯒꯤ ꯃꯥꯏꯟꯁꯦꯠꯁꯦ ꯑꯗꯣꯝꯅ ꯄꯥꯝꯃꯤꯕ ꯄꯥꯟꯗꯝ ꯑꯗꯨꯗ ꯆꯪꯕ ꯂꯥꯏꯅꯕ ꯈꯣꯡꯆꯠꯇꯣ ꯈꯪꯅ ꯊꯥꯡꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯗ ꯕ꯭ꯔꯤꯗꯤꯡ ꯋꯥꯔꯀꯥꯎꯠ ꯌꯥꯎꯔꯛꯀꯅꯤ ꯍꯤꯞꯅꯣꯊꯦꯔꯥꯄꯤ ꯌꯥꯎꯔꯛꯀꯅꯤ ꯀꯟꯚꯔꯁꯦꯁꯟ ꯑꯗꯨꯗꯤ ꯀꯝꯄꯜꯁꯔꯤꯅꯤ ꯀ꯭ꯂꯦꯔꯤꯇꯤ ꯄꯨꯔꯛꯅꯕ ꯑꯗꯨꯒꯁꯨ ꯃꯦꯗꯤꯇꯦꯁꯟ ꯁꯤ ꯃꯌꯥꯝꯁꯤꯅ ꯈꯨꯠꯂꯥꯏ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤ ꯃꯌꯥꯝꯁꯤꯒꯤ ꯀꯣꯔꯁ ꯅꯠꯇꯦ ꯕꯠ ꯁꯤꯅ ꯈꯨꯠꯂꯥꯏ ꯑꯣꯏꯗꯣꯏꯅꯤ ꯑꯗꯣꯝꯅ ꯄꯥꯝꯃꯤꯕ ꯄꯥꯟꯗꯝ ꯑꯗꯨ ꯋꯥꯈꯜꯒꯤ ꯑꯍꯣꯡꯕꯗꯨ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯅ ꯖꯣꯏꯟ ꯇꯧꯕꯤꯔꯛꯎ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔꯗ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯎ 8794894518 8794894518 ꯃꯌꯣꯟ ꯍꯥꯏꯅ ꯊꯥꯔꯛꯑꯣ ꯍꯧꯔꯁꯦ ꯃꯌꯣꯟ ꯆꯣꯡꯍꯜꯂꯁꯦ